Dada, ai dada-dagi punsisigi oina lotkhagi. Ado, dadana penthokpa hayo haina toina haikibado. Ai ngamdi. Dadana ngalaknabagi wabasidi ai penthokpasu ngamdi. Kaigino? Asuk yam nungsiba phohanbiramisibado dada. Asuk nungsiba dada nangonda ichilna thokna dada nang nungsiye haina amamtang phau hek haiba ngamkhidedako aise. Hujikse mangamda oihanbiramuba mangamda oihanbiramu kaidauge. Ai mikap yam thokninge. ningshinglakpa mikup khudingda nanggi mami kayani kanungda tariba nungshina kaina kharaba nanggi khuvamni aina thamoida lotliba